Manipur Laigakna Reserve Forest ni haina lauthokraba Nongmaiching Reserve Forest yengsinbinaba watpadagi nongmagi mangtharakpa yabagi fibamda leiri. Hiramasida Impact News ki akanaba report ama. Manipur State ki nongpok thungba sarukta leiriba Nongmaiching Hill Range asi mahusa lairembina pibiramba ningthiraba uwa khaktana pik thalaba phajaraba chingsang paring amani mafam masibu nungsijaba loinana uwa sing asibu pamjaba mioi sing oinadi mafam masi swaragi masak ama oidi mioi kya amadi weekend gi matamda chingsang paring asida trekking amadi cycling tawduna umangi ningthiraba masak asibu yengba chatnari adubu umang asigi matik khangdaba loinana masagi oijaba thiba mioi kharagi khujil thorangdagi chingsang paring asida horiba u sing asi tangkak naina mai thadokduna yahanduna mapung mari pharaba u sing asi uchi chahonda tapna randuna puthoknari mahobda khoi dum khangi sahi kun thai na changya chuk chawbu uje hojik mayam nu biram ni se kakthatna tawraga uje yanthatna khotna khonari se yamna nuaite phal area da di hojik mayam na dum khangam mani gari chingalaktana pollution tawdna khitan fresh air pamba te u mahobda sahi kun tha changi bini ado mayam na lakpiba dagi kan to wi lakpi ragadi mayam si khoi na nature se preserve tawsi mayam noina ma chatningi ni phajabse uningi ngaktani Nongmaiching Hill Range da horiba u ehamba hoji yanduna manghanbagi yamna chawba mami ama tari Hill Range asigi saruk ama oiriba awas chingi manak nakpada leiriba chingi mafamda horiba using mahan madan natna chingi mafam kayamada chinga sida lakpa mioi kyamana khanthaba walhobudagi makoina purakpa plastic polam singna pollution thohli reserve forest ni hain lauthokraba mafam asi mari leinaba authority na yengchinba watpa loinana umangi mafam singa sida lakpa mioi singna mosinba maramna aikhoigi puwariga sagon anduna laklaba Nongmaiching Hill Range ki umangi mafam sing asi matam kharagi matungda gari oigani haiba khangba ngamdre imanabamga nungtigi almost every weekend je Saturday Sunday je koi cycling tawna dagi trekking tawna Manipur gi leiriba ching anangna pa imphal da yamna laptaba cycle da minute ranga kun half an hour ki lambi se torka dum akoi myam je chacharakpane Manipur se yam mafam yam phajaba lei adubu akoi gi picnic ki chatnabi haiba ma mafam chatlaga chaba mayam nadi mafam je phajai di noi haine phajabadi noi pami madad picnic toksin je hai tobiu kaisu kaide tobodo picnic tawra matung na mayam na hundopirmi same hairi base gari da cycle da kari da hap purai bini halakpada pugiba kari kai haibasi ai mayam da hangjaningi i bora khawdni khangde cement bora khawdni khangde garbage bag tani khangde hapaga dum pubigo na ai thamjaningi umang mangtharakpana aikhoigi akoibagi phibamda yamna chawna chething ama piduna aikhoigi punsirolda singnari haiba wafam akoi pumbana khangnarba wafam ni umang kanba haibasi akoi pumbagi tawdang oisi mari leinaba authority nasu Nongmaiching Hill Range ki masak asi manghandana thambada apchana tawdang lobo matam oire Impact News ki dama audam jariba bakta torambam Nongmaiching Hill Range Imphal East